Indo-Myanmar border district wariba Chandelda Assam Rifles ki jawan amana kya manungda nomai kapada jawan taruk asopan nangkray. Nomai kaptuna atopa jawan taruk adubu sokhalam kiba jawan adu masamatomta nomai kapsun jaduna sizakre hairi. Impact News na fangba pauda thaudo asi Myanmar ga tainaba Sajiktampak ki ranatopta leiba taramanga suba Assam Rifles Bravo Company ki camp amada ngasi ayu anganba pung ani aduaida thokibani. Pawasana makatana jawan aduna masada issue tauba automatic service rifle sizinaduna mafam marang khangdana nongmai kapthorakibani. Jawan aduna atopa jawan taruk sokhalam laba matung masa matomta nongmai kapsun jaduna sizakre hairi. Masagi campta attack chatharam laba matung masa matomta sizakraba jawan adu Churachandpurdagi Havildar Sangpi Baite kawi hairi. Thaudo aduda soklaba jawan sing adu helicopter sizinaduna Imphal da laiba military hospital da puraktuna laikanakrai. Soklaba jawan taruk adugi manungda amagi fivam luri hairi. Amaromda Manipur police ki matung ina thaudo adu lamdam asida thokliba irang asiga mari leinade. Sokliba jawan sing adu Manipur gi mapandagi ngaktani hairi. Hausi fawgi oina soklaba jawan sing adugi maming matha khangba ngamdre.